ngasi phongkiba tongan tongan ba manipuri siphongsing amasum thokiba thawdo wathoksingi maruibi i pausing myamna thamjagi ahanbada miyamgi aningba apambagi matung ina lengan apunbagi saktam kaidana bo hotnabiyo singtam khaidoktaba manipur ohenbiyo hakthingna paudam oksu ningthemsa khulgi khunja ingna tapna angam thabaksu nominaduna tathok tasinamadi khatna sainaba phawbu yawdana yamna nungsinana hingminaramba dungasidi phanglaroi khalubura thamoi sukna noaiti loinana lehuriba isa ahum asigi khalubura wakal phungbangnana kari tawgadaba no haiba khangmangamdre adumapu isa sing asigi khalaga angamba thapaksu nomduna mi amamam oina ngamjana bo honagani haina oksu ningthemsa khul mamang likaidigi jun taraga humdoi de thokiba khameloki lanphamda leikidraba athawba leishram suresh ki loinabi leishram ibm se kuntraga mathoina phongdorakli impal iski lamlai ac gi manungsana leiba leishram samungo amadi leishram ibesagi masanu pa leikidraba leishram suresh ki masa uhunga mahaki loinabi leishram ibm sa lehuri pauksi esina oksu ningthemsa khul mamang likaidigi leikidraba leishram suresh ki loinabi leishram ongbi ebm gu unaduna wari sanarubada magna makha taraduna ki magna leikidaba si punsigi khwaidigi waba madi nuaitaba tangka amani pikliba angang singa sigi tungi punsigi khalubada asoba awaba pulma moiri adubo handak lamlai ac gi mla khomatabam ibomsa ac gi oina handaki lanpam asida leikidraba miyoi singi imung munungi mi amamamda lainga ki thabak pigini hena lokthok pikhiba adu tabada khara khaji safaba ngamgadra haina khali MLA na miya mangda lauthok piriba du thabak to onthok haningi magna leikidraba awaba taraba imung munungi miyoi singi khanbiraga lenga ki thabak amamam hapigani habirakpa si tabada yamna nungaiba phawi ma ki tawbimal punsi supa kaw ngamjarai maike songi handaki lanpham asida leikidraba miyoi singi imung manung punamak loina awaba imungi miyoi ngaktani maramaduna lengak paibada yawribi MLA na leikidraba singi imung munungi miyoi amamamda lenga ki thaba amamam hapigani haibisi yamna thagatningai oiba afaba thaba mani tasengna lamlai AC gi MLA gi minungsi amadi mahaki wakhlon bu thagataba ngamde ipuroibe leiringai matamdadi afang thabak su nomdana awana tanaduna hinglamkibani adu haujikti mahak laikhidrabanina isa singi wakhalda amadi manglanda hingba tabani handak sin ko kinar ko theory sing satharagli balans yamna tamthiba manipur gi apun masaktam mapung pana thugairagi khanna minungsi leitana horakhi balan mani lan asida tamthiraba minungsi leitraba ko ki theory sing lan asida nupi angang ahal manamadi sai nauriba mahiroi fawal lemna thadana minungsi leitana hatokpi basina takpari makoina horakli balan asi suknagi tongan be administration tan be wokum kaktana tare lan asigi kudongsa ba lauraga lamdam asigi miyam tumna hat horagi haina satharakhi balan haujiksu nomoi kapna bakra lepkhre haibiki wane mitei singna khundaramba mafam singna koki theory sing leisinduna mitei sing masagi yumda sang ngamdri asigum thawong si athubada legana waroisin ama pubirak lanjenarak hauji tungan relief camp singda haukiba me ahum digi ngasi phawba awaba kya khangna leirakliba mitei singbo mauksa gi punsida hanjen hanbiduna masa gi khunda leita hanana bo honapiyo loinana waroisin puraku matamda lengana manipur gi apunba saktam kaigadaba thawong tobigano karigumba waroisin puraku matamda manipur gi apunba gi saktam kaigadaba wapum yoroklabadi waduna punsi hingliwa manipur miyamna kaidonung yabangamloi masigi matata lengana asanba miyeng thambiduna waroisin puraku matamda singamadi tam khaibung mamang tukti gi tadun laklibasi matam punamaki oina kokpangamnaba tharang thawksil singsu tawbiho Manipur amatani hairagasu singdana lo ama aduga tamdana lo ama satpigi thawong asi haukiba matamdana haukhrabasu makatarakpa matamdadi madugi thawong adu makatana thoktana ba honabiyo hauji awaba mayoknari ba sidi haibigi amadi tambigi loiba nairoi adubu mitei masa ama oina poknapum lamdamasida adumak siningi amadi hingningi maramaduna aikhogi mapi mapa oiriba CM na Manipur gi apunba saktam kaihandana thamnaba amadi kumang yang na sangsin mangamna ba honabi huaina sumang na makatana pauksi sida phungdorakhe su pausina su makatari atopa pau madana mo nagana namna taba mafam singda amul ferkon sing ngaksinna ba sem sakre Manipur gi Tamenglong district ki Jelangrong nagana namna taba mafam singda amul ferkon usik makhalama ngaksinna ba madi taramna okna ba forest official singamdi lamlaki sa usik sing munung sijaba singna sem sakra hari Directorate of Information and Public Relations Government of Manipur gi maikei thadorok pasirol aduna makhatana hai Tamenglong District Administration amor felkon singbu ngaksen bigi pirakliba
matamsida satanba sa usik phaba hatpa madi iyargan sizinabada athingba thamle athingba si mamang thamkiba lekre South Eastern Siberia amadi Northern China gi wildlife experts singi matungina Manipur gi Tamenglong amadi yumthangnari ba Nagaland da October tha me salakpa matamda hariba Amar Falcon usik sing asi marum koknabigi damak pairei hariba usik makhal asi thama makhaira Manipur amadi Nagaland pairaktuna leramlaba matung Africa gi southern amasum eastern part paikiduna matam khara mafam adu amuk lekhi hairi Tamenglong da leiriba Manipur forest officials sing amadi Rainforest Club Tamenglong RCT na khunjasing na matam khara gi oina lamdam asida pairaktuna changjapam loriba usik singbu kanbinaba madi nungsinga loina binabagi matangda awareness program kaya pangthokli Mamang Saida Pangtupa Amar Falcon Dance Festival Handak Saigi Oinasu Forest Authority Singna RCT ga Kusamnadana Pangtukani Tamenglongi Forest Officer Amandipna Fongdor Kibida Amar Falcon Harib Usigasi Ngak Senanaba Kunja Volunteers Sing Amadi Forest Guard Singa Loinana Patrolling Tauhanduna Usik Singasi Hat Patina Bohonari Masamo Pavu Usik Ani Kangatuna Handak Sayasida Satellites Transmitters Haptuna Makogi Migrants Torokpagi Mapam Kangdoknaba Wildlife Institute of India gi scientists amaga loinana honari Kunja singna Falcon gi matangda iba wari sing phone bu sem sari loinana miyamna usik makhala sibu nungsina loina bibuga loinana hatpa madi phaba tawiganu haina su apel tarakli Makasa tarak poina to papo na mo jail da leiba kuki zau in metaragani pan kangpopi yokre Imphal East District ki Sajiwa Central Jail da leira kuki zau in metaragani pan koki singna namna khundaba kangpopi district ki Sapraimana police station nakre Official loiba pawgi likun singna phongdorakpagi matungina Manipur gi tongan singi district singdagi Sajiwa Jail da leira komiyoi singa do haksangi phibam phana leri Imphal gi jail da leiba kuki zau inmate singbu Imphal nataba atokpa maphamda transfer tawnaba indigenous tribal leaders Forum ITLF demand torokiba matungina Imphal gi atokpa maphamda transfer tawigi thawasi lokhalakibane Laiba pukpa numita kungani thu Suba Assam Rifles ki A company ki deputy commandant LK Goresna Sajiwa Jail leibi inmate taragani panadu Supremana police ki OCL kipgen sinakibane Mamang thagi kungani thu Manipur government matam khara gi oina jail ni haina laukthokuna semjin khraba Chuchampur district ki Ganpimul da leiba BSF ki subsidiary training center inmate singadu thamgadabani ngasi kuki singna namna khundaba kangpokpi yaukraba kuki jo inmate taragani panadu Imphal East Chuchampur Pherzol Tamenglong Tengnopal amasum kangpokpi district singdagi nainisu pausta makhatana phongdorakli Amaromdana Manipur dengue gi anaba lising amaga saniga mari sukre Imphal West district na sani pan ga kun ga nipan suduna khwaidigi wangli Manipur October 8 gi nungthilpung ahunga makhai fawbra dengue gi anaba miyoi punna lising amaga saniga mari sukre Imphal West district na dengue anaba masing sani pan ga kun ga nipan oiduna khwaidigi masing wangli Unofficial oibada miyoi ahum dengue nabana maram oiraga sikre haina report laglaga su official makti oidi haina state malaria officer na phongdorakli Sanga Express ko unadun wari sabra Directorate of Health Services ki makhada leibi State Malaria Officer Dr. S. Priyokumar hai Manipur October 8 English ngani kun go humdagi nungthulpung ahunga makhai taba phawada dengue gi anaba puna miyoi lising amaga saniga mari oide habigi report phangle Imphal West District dengue gi anaba puna sanipan kun ga nipan oiduna masing khwai gi wangli district atai dengue gi case leirabasu Pherzol district di dengue na Nabagi report laite zero oidi have report la ihana su state malaria officer na makhata na phongdoki magna hai hauju phawbur Imphal West district gi miyoema Senapati district gi miyoema amadi Tenopal district gi miyoema puna miyoe ahum dengue gi anabana sikri haibigi unofficial oiba report ama phange adubu official oina di hauju phawbur state asida dengue gi anaba sibigi report phangdre dengue gi anaba si magi sab layeng na bi hidak laite ba tholaga su yamna line thingba yaba anaba mane Department gi maikedi gi hauju phawbur anaba si thingna ba thorang kaya lokhali madugi manungda fogging gi thabak paikhatuna hauju phawbur district amasum state ki team na Manipur gi tungan ma mafam samni ga nifu ga tereta fogging tokre masigi mathak team tharaga dengue confirm tawre hariba mafam singda satlaga source deduction haiduna kang marum kokpham jaga leibra yengsinba lerama tholaga na telephos saithokli masigi thorang asi makhada hauju phawbur Manipur pumbagi source samriga humdraga mapan discussion tokre masida sinatana awareness campaign su pangtokli
क्लबसिंग माइरा पाइबिसिंग रिलीफ कैंपसिंग यावना डिस्ट्रिक्ट की टीमसिंग अमसुंग स्टेट की टीमसिंगना awareness campaign sangaga humdraga humdai tokre miyamna sizinariba kankhal tilkang siktanaba tongdanaba kankhal hidak lupagi thorang stokre haina state military officer as priyokumar na phungdokre haujuk phawbud hidak lupiba kankhal masinga silising kunga taruka satruka maudraga mangani mafam mangada advertise tokre press briefing state level dagi masing ni palom tokre radio da numidangi paw laklamdai radio galas marfugani pan tokre haujuk story माइकिंग की अहानबा फेस लोइख्रे मथंगी फेस ngarang digi horagi Imphal West की तौरी मखाताना अतई माइकई सिंगसु माइकिंग तौगनी हाउस माइकिंग सहुंगनी तौख्रे ISTV अमदी लोकल केबल सिंगसु मेसेज चामगा तरुक पिख्रे हाइरिब अनाबसि थिंगनब होनब डिपार्टमेंट की मेकेरी पेखलगलिबा थबक थोरम सिंगसु मियामना मतिंग पांगबिदुना होनमिनसि हाइबा वाफमसु स्टेट मलेरिया ऑफिसर न थमनखि मांगना हाई डेंगी सांदोकलिबा कांगना मरुम कोकलिबा मफमसि खुचेमगी ओइबा इसिंग यावबा पात्रा अमोटपा इसिंग नतबा अरुब इसिंगदनि मसि खुचेमगी ओइबा पात्रा सिंगदा यावबा इसिंगदा मरुम कोकफम पामजबा कांग मखलमनि मियामना तौबिगदबा थबक थोरम सिंगसि करी करी नो हाइबा तारगदि आइगी युमदा डिस्पो ग्लास खंगदे लिकली मसेट खंगदे साफु अकाइबा खंगदे हवा गरी टायर मसेट खंगदे इसिंग खजितंग तुंगबियाबा जगा सिंग थिदोपियु येनखा लुखार लेब्रा हाइना हाना यंगबियु लेरम थोकलगदि हाइदिबि इसिंग सिंग अदु हाइदोपियु नत्रबदि डिपार्टमेंट की मेकेडी की थबक मयाम पैखलगसु डेंगी हाइरिबा कांग सिंग मरुमदुना अमुक मपि उलगलगा संदोलगा लेबिगी मौंग अमथिने लंगथबाल की मफम अमदा थारो थंबाल थरम पात्र डिपार्टमेंट की चलिब टीमना मधुदा कांग मरुम कोकलम थेनखि थंगैबन की मफम अमदसु रेफ्रिजरेटर की मनिंग इसिंग तुंगलगा लेरमद येंगलुब मतमदा डेंगी हाइरिबा कांग मखल असि मरांग कायना योरम थेनखि मियामना थिदोकपिरगा आइगी युम मनुंगदा मतुंग अतुंगबा इसिंग लेहनबिद्रबदि कांग मखल असि लेब ngamlaroi hainasu डॉक्टर प्रियोकुमार फोंदोखि मांगना हाई मियामना डेंगी दगी ngathoknaba ayuk nungthilgi matamda yariba makhai furit asonba khongra asonba set chabiyu ayuk nungthilgi matamdana hariba kangsni henasi tumma matamdasu kangkhal khanbiyu masi tawragadi hariba dengi anabasidagi laina ngathokpa ngamani hariba kang makhal asi meter samadagi hena paiba ngamdi haiba thengnai hariba kangs yamna phingna midasi hariba mong asi nervous finger kawi कांगसी हाथ की हेक तौबदा हेक्ता पाइथोकपना हाली मागी मबुक थननबा इसी थकनबा होनबा मतमदा मी मसिंग यामना सिकनबा होनरकनी कांगसिना मी मंगा तरुक सिकलगदी पुलप डेंगी नरकनी सिंगजमयु नाम लैकायदा पुलप पुलप नरकलिबसी यारिबा मखै डेंगी अनाबा लैतनबा होनमिनसि हाइनसु स्टेट मेलेरिया ऑफिसरना पलके मांगना हाई डेंगी हाइरिबा अनाबसी सबसाबा हिदाक लैते हाइदुना की बिगनो अखंग अहि डॉक्टर सिंग तानरगा लेयंग थोकदबने मदु ओइबा तारगदी सिगदबुदगी ngakthokpangmani कांगसिन हेक सिख्रब मतुंगदगी साइन सिम्टोम उलकपसी अरुम लेहौ फुदोकपसी नुमित तारेनि तराने मदि तारामरिनी संगमयाय अरुम लेहौ तौरिबा मी अदुदा सिगलुबा कांग अदुना अमुक मिंगोना सिगलुबा थोकलगसु डेंगी अनाबो ओइरे डेंगी थोगलिबा वायरस असि देन कावे देन अमा अनि अहुम मरी हाइना मखल मरी सुई मणिपुर थोगलिबा डेंगी मखल असि देन अनि अमदि देन मरिनी अमा अमदि अहुमदि कया फंगदे अरुम लेहौ तौदुना हक्सांग नुंगाइते हाइबगा ई टेस्ट तफोकदबनि हेमोग्राम नॉर्मल बेलुसी अइंगोंदा ई गी चांस किया याउरी हाइबा खांगदोकनबा हेंगदबनि नॉर्मल ओइरे हाइरगदि करि सुकाइदे डेंगी अनाबा असिदगी अखोय पुनमंगना ngakthoknaba hotnaminasi hainasu डॉक्टर एस प्रियोकुमार फोंगदोखेनसु पाउसदा मखाताना पलकली मखासा थरक पोइन डिसिपिया कंगुजमगी माकी फेसबुक पोस्ट थगलकपा ओरल क्रमयामदा थमजरमगे मैतैगी मांगखिबा हक्सांग सिंग पीद्रिबा फावबा मखोयगी अमता पीबा यारोय न्याकी ममंग थगलकपा पोस्ट अमनि लोशलकपोइन इसेल एक्सप्रेस दगे तोपा पावमना मोबाइल डाटा इंटरनेट थिंगखिबदगी नासिंग साइकियाट्रिक नाबगी सांग हेनगलकदौरी कोकी नार्को टेररिस्ट अमदी मैतै फुरुप की मरकता थोपा लान असिना मरम ओइदुना लेंगासिना मोबाइल डाटा इंटरनेट थिंगखिबदगी हाना नेट यारिङैदा ऑनलाइन गेम ngauramana hakya ngausanare loinana sahi anirom कोविड नंबर मोइदुना मियाम सादा मार फुरम वोखल gi anabu poknaraki haina akhangai sina phungdokhi lekhrabani layong adu khara handorakpada ngairingai amuk kanglupi irang lana sida internet thingkhibadagi na kyari psychiatric na nabigi sang hengalakpi phibam da lakti maram aduna upaya ma tawraga lenga na mobile data internet ki athingbasi lauthokpina ba miyam na appeal tawnarakli hiramasigi matangda pauksi sina koina satuni gengsulubadagi phangba da pauna hai
थोक्रीब लान असिदा मोबाइल डाटा इंटरनेट की खुथांग सोशल मीडिया तोंगा क्या संदोरकपदगी इरांग असि हेना साथी हलकनबगी मरम अमा ओइरकपा अमदि मियामना खंगदब क्या नौना पुथोरकपन हेना इरांग लाखनबगी मरम ओइरकपदगी लैंगाना मोबाइल डाटा इंटरनेट से थिंखिबनी मतम खर थिंगलोरब मतुंग नोंगमनिनी अमुक हांगदोरकपदा कोकी ललवसिंगना फारगा मियाथीना हातोपिखरबा माइरोय निंथोइंगामबी अमदि हेम विजिट की सक्तमसिंग सोशल मीडिया थादोरकपदगी अमुक इरांग असि कंचलखि मसिना मरम ओइदुर लैंगाना मोबाइल डाटा इंटरनेट असि अमुक थिंगजिनखिबनी हाइदि पाउसिन हाय हौरकलिबा नुपी मचा नुपा मचा अमदि लाइरिकता ngaवबा ऑनलाइन गेम दा ngaवजबा अमदि इंटरनेट यादबसिना मरम ओइदुना तौफम खंगदना ngaवचतनरगा लैबु उनखि नासिंग जियो फाइबर पुसिनबा इमुंगदगी इंटरनेट samnaba honabada wathi chaba huranba amagum lumduna leinaba Kayathengnare asiguma khudung saba phangdaba nahasing tawpham khangdana lambi lamjawda angawba magum makok khotlaga lambida hangat handa satpa yumda hanjingani khangdaba kya su uraklik masida natana masida phamdun ungduna leiba kya ama yawnare haidi lairi ki matangna oirabasu yumda laini internet ki khuthangda khangdaba kaya yenglaga parambadu internet pusinba yumda satnaba honabada awaba kya mayaknari sel thumarang kaiba imungdari Jio Fiber pusilaga imungi angangsing lairik paba game sanaba Facebook WhatsApp kya hang yawnari adubu lairaba imungi angangsing di lairik paba oigera game sanaba oigera Facebook WhatsApp Instagram amadi makhal makhagi social media sangnaba honabada awaba kya mayaknari nakrana phongdorakpada haujuk palibelenga sina haujuk irang su khara safaraba amadi ingsikpa phibam amada lairaklabanina yaragadi hauzik thingduna lairi mobile data internet asi hangdokpiduna internet khuthangda lairik pazari bamadi game da ngaujabana sing yenglaga ngaukchnaraba na sing cmbren am convene ba appeal torokli adu hauzikuina di meyam paw su matang sa lusenjarage masu meyam puna anauba update ngamina sensu channel sigi mekedi gi meyang ifamna su makata na su thamjari